ꯃꯦꯗꯤꯌꯥ ꯍꯥꯎꯁꯤꯡꯅ ꯑꯆꯨꯝꯕꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎ ꯐꯣꯡꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯦꯇꯕ꯭ꯔꯇꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯁꯅꯥ ꯐꯨꯗꯣꯡꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡꯅ ꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯂꯤꯡꯈꯠꯈꯤꯕ ꯉꯁꯤ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯅꯥ ꯐꯨꯗꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯦꯇꯕ꯭ꯔꯇ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ IPR ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA KH ꯖꯣꯏꯀꯤꯁꯟ, ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝ ꯑꯃꯗꯤ ꯏꯗꯤꯇꯔꯁ ꯒꯤꯜꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯂꯩꯕ ꯖꯔꯅꯦꯂꯤꯁꯠ ꯃꯦꯃꯣꯔꯤꯌꯦꯜ ꯄꯤꯂꯔꯗꯁꯨ ꯂꯩꯁꯨ ꯀꯠꯇꯨꯅ ꯍꯧꯗꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯁ꯭ꯄꯤꯀꯔ ꯇꯤ.ꯍꯩꯆ. ꯁꯦꯇꯕ꯭ꯔꯇꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯧꯔꯝ ꯑꯁꯤ ꯃꯃꯥꯡꯗ ꯌꯥꯎꯕ ꯏꯐꯪ ꯐꯪꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯕ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕ ꯉꯁꯤ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯁꯅꯥ ꯐꯨꯗꯣꯡꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯁꯥꯡꯂꯕ ꯆꯍꯤ 50ꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯀ꯭ꯂꯕ ꯑꯁꯤ ꯍꯦꯟꯅ ꯐꯒꯗꯕ ꯃꯑꯣꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯤ ꯃꯦꯝꯕꯔꯁꯤꯡꯗ ꯇꯥꯟꯅꯕꯤꯌꯨ, ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯁ꯭ꯄꯤꯀꯔ ꯇꯤ.ꯍꯩꯆ. ꯁꯦꯇꯕ꯭ꯔꯇꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯅ ꯍꯧꯈꯤꯕ ꯆꯍꯤ 50 ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯐꯣꯡꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯅ ꯑꯆꯨꯝꯕꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯄꯥꯎ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯣꯡꯂꯤꯕ ꯄꯥꯎꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯍꯟꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯑꯔꯥꯟ ꯑꯁꯣꯏ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯆꯩ ꯊꯥꯡꯂꯒ ꯄꯥꯎ ꯐꯣꯡꯂꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡꯗ ꯆꯩꯔꯒ ꯄꯥꯎ ꯏꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ ꯇꯤ.ꯍꯩꯆ. ꯁꯦꯇꯕ꯭ꯔꯇꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯗꯤꯌꯥꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯈꯟꯖꯕꯗꯗꯤ ꯄꯥꯎꯁꯤꯗꯤ ꯑꯗꯨꯝ ꯑꯆꯨꯝꯕꯗꯤ ꯑꯗꯨꯝ ꯐꯣꯡꯕꯤꯕ, ꯑꯗꯣ ꯐꯣꯡꯉꯤꯕ ꯄꯥꯎꯗꯨꯒꯤ ꯋꯥꯍꯩ ꯋꯥꯔꯣꯜ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯨꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯍꯟꯅꯤꯡꯕ ꯃꯇꯥꯡ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ, ꯌꯥꯝ ꯌꯥꯎꯏ꯫ ꯑꯗꯨ ꯌꯥꯕꯤꯔꯒꯗꯤ ꯑꯁꯣꯏꯕ ꯇꯧꯔꯒꯁꯨ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯀꯥꯏꯗꯦ, ꯑꯗꯨ ꯃꯤꯅ ꯃꯤꯕꯨ ꯆꯩꯕ ꯑꯣꯏꯅ ꯆꯩꯕꯤꯕꯗꯤ ꯐꯩ꯫ ꯃꯤꯅ ꯌꯥꯝꯅ ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯍꯟꯊꯅ ꯆꯩꯕꯤꯕꯁꯤꯁꯨ ꯐꯠꯇꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯁꯤꯒꯨꯝꯕ ꯈꯔ ꯃꯉꯥꯏ, ꯑꯗꯨ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯀꯩꯁꯨ ꯑꯇꯣꯞꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯉꯁꯤ 50ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯏꯕ ꯁꯨꯃꯥꯏꯅ 52 ꯁꯨꯕ 52ꯅꯤꯊꯣꯏ ꯁꯨꯕ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤꯗꯃꯛ ꯑꯩꯒꯤ ꯅꯥꯀꯟꯗꯒꯤ ꯑꯩ ꯍꯦꯛ ꯉꯝꯖꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯅꯕ, ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯖꯅꯕ ꯑꯩꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯖꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯆꯍꯤ 50ꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯆꯤꯚꯃꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤ ꯑꯆꯨꯝꯕ ꯃꯥꯏꯌꯣꯟꯗ ꯄꯨꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀ꯭ꯂꯕ ꯑꯁꯤꯗ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯄꯨꯔꯛꯄꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥ (PCI)ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥꯗ ꯑꯃꯗꯤ ꯂꯣꯀꯦꯜꯒꯤ ꯆꯨꯅꯒꯗꯕ ꯃꯑꯣꯡꯗ ꯀꯣꯂꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯊꯥꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯀꯌꯥ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝꯅ ꯃꯈꯥ ꯇꯥꯈꯤ꯫ Support and for your kind Sunil. Thank you, President. Masih G
Gagan Sharma, and the former Secretary K.A. Lekijabana Upiramba. Member Sibu Kangus and Sibu member or BI, associate member or BI, primary members should be the members of the Amzuki member now, Mani Breslaki, primary member didn't Oigani, but associate member now, corporate sector, the Powigal and Maryland about the IPR, the Duration, the radio, the Lapiana, the Yoxer, Adumasi, a son of a toy, enrollment of the Yobu, and hybrid to the Koi high people, the Heidi. Adomo, so far as a question of 60 Ramatunda, Lakadova, Amogum Bani, who said that way, so the enrollment campaign, which is again a Kali, Aduna Matunda. Power e-pop really number the IPR Gumba, PIP Gumba, Doodlerson Gumba, Radio Gumba, media, electronic media, Kai Power e-pop really number Mani pressed up the Mani member who be regarded, Mani pressed up the PSUPina, Kara Nizariba facilities, lobby you have my appeal to